UNESCO na World Heritage Cultural gi saruk ama oina sakang laba Manipur gi na sankirtan bu mari lenaba singna sakang se pibi na batak lagani haina Manipur gi Governor Dr. Nazma Haptullah na phongdokre ILP gi bill pass tokni haina sakar na December 9 phawgi manungda thazba pidrabadi khongjang changsin gani haina JC ILPS na Chief Minister da memorandum present khre amadi BJP की थोक पुबा खरना एमजू की प्रेसिडेंट की मथक आयन की ओइबा थबक लौखलगनी हाकिबा वाफमबु एमजू ना सबसाना थेंगनबा वारेप लौखरे खुरमजरी आइसतबे की पाउमियंग ताबिरी बसिंग तराम नोक्सरी हजमोरेबा पाउसिंग संदोन पिजरी UNESCO na World Heritage Cultural gi saruk ama oina sakang laba Manipur gi nat sankirtan bu mari leneba singna sakang se pibina na batak silagani haina Manipur gi Governor Dr. Nazma Haptullah na phongdokre apam singa si mari suba International Sankirtan Day ga mari lenena celebration committee na sinduna Sri Sri Govindaji nat sankirtan academy ga punna sinduna pangtok pathoromda mana phongdokibani Palace compound leiba lamyan ba salne da pangtok ba thoromadu da speaker Y Khamsan ining thola shembashana zawba MLA PA Satyabrata MLA S Subhasandra madi MLA N Indrajit Singhana Singh Bathuba Mui Singna Thuba Mihut Singona Saruyaki Thoronga Mari Lenana ining thola shembashana zawbana nungoiba warol pireduna lisingni tarahum doida UNESCO na Manipur ginat sankirtan bu World Heritage oina China gi Great Wall ga punna sakang minakibani adubu Manipur ginat sankirtan di hauju phawba mari lenaba singna sakang se pibidri hiram asida governor gi miyang sangbi nana ba appeal tawki Chief guest oina saru yakibi Manipur gi Governor Dr. Nazma Haptullah na makatana phongdokibada Manipur ginat sankirtan gi matang da Delhi de leriba UNESCO gi office amadi Ministry of External Affairs na singbada letter of recognition pidabagi matang da hana si iduna maram khangnana ba haikre Cultural University da masiga mari lenaba research tawnana bagi mapham sing thamnana ba su yangshilagani Delhi de leriba Center for Northeast Studies ga Manipur University of Culture ga khusamnarga nat sankirtan da research amadi documentation center ama hangdoktuna masibu hena promote tawningbagi apama su mana phongdoki I have written to Sushma Swaraj that the entire region of the Northeast Asian countries, that there are this concept of Natya Sangeeta in a different form, and we should have a research center where we can do some research and documentation and origin of Natya Sangeeta. It would open a systematic study of the culture of the Northeast in the various centers of the higher learning. The platform would also provide a synergy between the hitherto underutilized academic institutions of Manipur and the advancement in the order academic institutions of the country. Ngasige singlem laba thoromadu da jhal cholom pung cholom amadi khubak isaina singbagi performance sing utki ILP gi bill pass tawguni haina sakar na December gi 9 phawgi manung da thazaba pidrabadi khongjang changsin gani haina JC ILPS na Chief Minister da memorandum present khre JC ILPS na Chief Minister da memorandum present khrabagi matung da masigi matang da ngasi JC ILPS ki office da pawgi pangthokre JC ILPS convener Arjun Telhaibana haikibada ngasi Chief Minister da present khiba memorandum aduda lakator buding tham assembly mifam da Manipur da leiriba phuruk puna makna yaba ILP gi bill ama pass toba ningtham mifam gi mamangda Manipur sakarna ILP gi bill pass toguni habigi thazaba wafam laklibu December 9 phawgi manungda thazaba pigadabani thazaba si pidrabadi December 12 dagi miyam yakan ba khongjang changsin ba haibu wafam memorandum adu da yauri haiki Chief Minister gi maketigi December 9 natrabasu Ningtham mifam nangnaba Manipur miyam da sakar gi marketigi sapsaba wafam khangange civil society organization amadi JCLPS ki lusing ba kaya yawba mifam phamlaga punamakni yaba bill ohenna ba sakarna matam khara pinana ba thamlaki hari convener na makata na hakibada mapungena yengbada Chief Minister gi wafam da thabak oina pangthurokani habigi thajabalai ningtham mifam da bill puthoktuna pass tawdrabadi khongjang changsin na ba sem sare yalomi kanana ba honabada hanmanai dena khongjang changsin gani haki
पास कम्युनिटी खुदी मरुब थौमीसिंग सेसोगी लीडर्सिंग स्टेकहोल्डर्सिंग पुन्ना अमुक्तंग कौबिरगा आईएलपी की इशूसिंग मई लेनबदा ड्राफ्टिंग कमिटी सेमबो ओरो बिलदुदा कई कई मसा याहोनगदगे हाबगी मतंगदा चिंगसिंगना पाम वखल तमसिंगना पाम वखल अनी मगदा खेनब लेबदौना तौबसिंग से ताइसनबो यानबो दमुक्ता सरकारी माइकेदगी इनिशिएटिव लगुम थोई मदु थुना तौबिगदबनि नत्रगदि मफमना मतम यारक्तबना मरम रकाना कोई यौ सोदन लाकनी हाबसे थमबदुना मरम रकांदा महागना हारई सीएम कैबिनेट है मधुदी मिया पुलिंग फादबियू अखोई तौजगे मीन्स तौनब होनगनी थमई है पादम थमजब याय बीजेपी की थौपूब खरना एमजू की प्रेसिडेंट की मथक्ता आइन की थबक लौखलगनी हाकिब वाफमबु एमजूना सबसाना थेंगनब वारेप लौखरे हिरम से की मणिपुर प्रेस क्लब पाव की मिफम अमा पांगथोखरे पाउमिसिंग की अपुन बॉडी अमा ओरिबा ऑल मणिपुर वर्किंग जर्नलिस्ट यूनियन की एडवाइजर एन तोम्बिराज ना हाकिबदा बीजेपी मणिपुर प्रदेश की जनरल सेक्रेटरी एडमिनिस्ट्रेशन के शरद अमदी बीजेपी की वांगांग लोइनी हाइबा आर के शिवचंद्रना मराल क्या पीदुना आइन की थबक लौखलगनी हारिबा असि एमजूना सु सबसाना थेंगनगनी मखोगी थोंग अदुबु यानिंगदबा फोंदोक्तुना हयिंग डिसेंबर के तांग मंगा की नुंथिल पुंग अनी दगिना पुंग मरी फावबा के संपात सिट इन प्रोटेस्ट पांगथोलबा मतुंगदा मणिपुर के गवर्नर दा मेमोरेंडम अमा पिशिलगनी मेमोरेंडम असि प्रेस काउंसिल ऑफ इंडिया इंडियन जर्नलिस्ट यूनियन प्राइम मिनिस्टर अमदी प्रेसिडेंट दसु पिशनगनी सोशल मीडिया दा एमजू की प्रेसिडेंट की मतंग वाफम कया थांगललिबा सिंगसि मथक्तसु एक्शन लौखननबा साइबर क्राइम दा वाकलगनी हाकि स्कोर लौरीबदो स्कोर लौहम थोक्तबदा याम से एमएलए इवन एमएलए खरा भाव मागी स्कोर यावदना मागी पीएसओ आदि पर्सनल सिक्योरिटी गा तुगा चमिनै हैना खबरदगा सु उई अदुगा सुका कादबा अदुगा गसागी वीआईपी कल्चर मुथकनी हारिबा कांगू दुगी कांगूना वीआईपी की लौरे हाबिदो when the local gadi apoikai su hairona aduga is aingonda treat tawrega moibu kana ne na hatu no kana treat tawrino aduga akoi president oriba wakenja samjaida telephone tawraga kai tawna siro hamre siro nang haluna na kaina hairu di telephone de go aduga is high ability ga ba hajellewa aduga chindana ma aduga thabangna ma tawgudi it is not a culture I accept of the Amazuna I'm going to condemn the way. Sosapur district की सिंहातगी मिजोरम ताबा गुइते रोड सेमगी थबक खुमांग सौसन बगलोइना अयत अपन पीद्रबदी मथंग सही की मार्च था फावगी मनुंगदा लोइसिंदुना स्टेट असगी अहुम सुबा लाइन अमा ओरकपा याबगी फिबम द लेरे लंबी असे नेशनल हाईवेज एंड इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड की मखादा तोंगान पैकेज सिंग खाइदोकलगा सेमगी थबक कन्ना चंगसिली इम्फाल दगी पौमी कांबू अमना कंपनी असगी इंजीनियर अमसुंग अति ऑफिशियल सिंग पुन्न लंबी सेमली बसगी फिबम यंगसिनख्रे कंपनी असगी सीनियर इंजीनियर पी सतीशना कंपनी असना सेमबदा लंबी की सरुक की मनुंग द किलोमीटर 95 की मनुंग द WBM किलोमीटर कुनगनी थोई लौब लोरे लंबी असि सेमबगी NHIBCL na piriba sa kanon singa na pangthokli semli lambी असि यामद्रबदा सही 10 दगिना 15 फावबदी सिजनबा यागनी हारी BIPL की सीनियर प्रोजेक्ट मैनेजर एस टिकेना कंपनी की मखादा हौजक फावबदा किलोमीटर 10 कोयलास थाब लोरे हंदकी वॉकिंग सीजन असिदा चादा यांखई की चांगदा थबक लोइसिननबा पांदम थमली हाकी अहम लाकपकांदा खोई लंबी से दुकी मतिक फलमद्रे गाड़ी अखोइना गाड़ी सी अमत चटपु उते खुनगी मिसिंगसु गाड़ी अखोई गाड़ी लाकपकांदा अदुम यावना नव होने मरमदे गाड़ी चेंदबनिना अदना गाड़ी सी अदुकी मतिक चलमद्रे लंबी अखोई कोइलास थाबदि लायदना अखोई मखागी सरफेस से फननब सेमदा दुकी मतिक वाय हुजिति लंबी से सेमबनिना अदुकी मतिक गाड़ी सी चेंबा हौरे मिजोरम बौसे नोमुता गाड़ी 10 कुन की मथकते हेना चली वर्क प्रोग्रेस W अखोई की पका लौबा हाइतारे पका लौबुसी किलोमीटर 95 गुंबा खोई लोइरे अदुगा अखोई की DBM कोइलास थाबसे सिना किलोमीटर 10 गुंबा दुम लोसिनजरे अदो हंदक की सीजन वर्किंग सीजन हाइतारे सिदा 50% अबते अखोई कन्ना होनजगे मयाम की कोऑपरेशन यावरगति खुंजा सिंह फोंदोरपदा फिवम सादन लेरंब लंबी असि BRT अमना पायरंबनी
Lungtul Kuldagi, Churachampur Phauba Satpa Matamda Pung Taruk Taret Phauba Hana Sanglam Bani Adu Hosik Samzilak Pataki Churachampur Yoba Pung Anirom Tamak Changle. Tabak Suriba Company na quality Laina Sambi Nana Puning Jingshilduna, Kunjasingi Mike Degisu, Angam Batak the Mating Pigani Haki. BRTF na Shembirame, Aduga Lambisha Yamnungaitana, Sum Luxury Adu, Huikundi, Lungtul Tidegi, Churachampur Fause, Pung Taruk Tere Gumbase, Dum Changrame, Aduga, Hujik Lariba BIP Company na, Lakbumatung de Hujik, Lambisha Lungtul Tidegi, Churachampur Fause, Hanagumna, Natana, Hujik Pung Ani Amamakai Gumbase, Changada, Yamnungai. Registration Tauba Gari Sing Transport Department of Pagat Pagalwin and Fine Tian Hokre. Nasi Department Sigi Infal Iski District Transport Officer Ts Dinachandrana Lusingduna, Morang Kongi, MSRT Sigi Mamang the Lak Pagari Sing Sector Bagalwina, registration number Yaudaba Sing Fine Tian Ki, DTOTs Dinachandrana, Register Tauduna Siznariba Gari Sing, Angi Wang with the Tabak Sataba. Sing season Naramba Amasung Huran Karagatiba Kangana Mankiba Tinganabagi Pambi Amo in a drap a singer Sitaki Hoguna Toana Pumps in the Makatana Satakibini Gari Yolibasing Nasu registration number Galun and a Gari Yonbina Apple Toki Desert Taudana Tingnaba Gari Sing Lupal Sing Manga Power Fine or in a Logani Hari number Tad and a Togi Changi Hengalaba Aduna Nasaki unreserved vehicles in city movement public place at Tora Kanda accident Topa suppose any crime mama Tomatum say that Nasai unreserved problems. Hidi Kanano, Kadaidano, Kanai Garino, Kanai Mapuno, Kamaito no Kangdabagi problems music labor situation Yamna Pataba, Port Lamai, Henget by habit, Webagi Port of my young Kalapasi was a hybrid drive Satazabani. Ngasi 2017 Hork Padigina Ngasi Bahusida Gari 200 vehicles here in a Pine Tiangre. Ministry of Textiles Kimakada Kut Sahibasing the Pigadaba Pesan ID card Kusinabiki Toram Luang Sangbam Matai the Pangtokre. People's Education for Awareness and the Community Empowerment Organization Peace Nasinduna Pangtokiba Toram Asida Minister Gilunavi and Hiainu Social Worker says Niroda Devi, CDPO Infal East, R.K. Ragini Devi, Assistant Director Mutum Sanjeev Kumar Singhana, Pesan ID card Singh Kushinaki, PSK General Secretary says Sanalata Devi na Pongdo Kibada, Ministry of Textiles ki Makada Piriba card Asi, Asem Bakucha Haiba, Mioy Kangalaga, Makogi Hingbagi Lambi Pinabagi Damakta, Bakar Patapaks Manung Amani. Card Asi, Piber Singna, Bang Tagi Lord Loba the Hen of Kudong Sagani, Loina Government of India ki Makada Pakalak Paskim Singi Ahen Bakudong Sabak card holders in the Piri. Loina domestic Amati International Kitak the Pangtok of exhibitions in the Saruk Yabi Kudong Sabaka Muksupiri, Card Asigi Maruba Pandam di Masagi Talent na Hinganabagi, Santok Lambi Pibani Haki. Workshop like one design workshop like one participate without I can see out the matam ma panam habas in me or so beg na makang be there a minister of textile and makang be roy adamana any amok the Yahweh there other hazik I can say upload to woman da masikanano habis India like masa India mini Indiani masikanano habis I can see mating the kangbangami Mayro Singi exam Lokiba Amadi Harau Kumagi Matam Lak Pagaloina Tamilong Amasung None District Kim Pam Kayada Advent Christmas Ki Torom Pangtoknare. Lambi the Christmas Ki Kerol Satuna Satpa None Amasung Tamilongi Bazaar Sing the Christmas Ki Torom Pangtoknava Sam Sanare. Santa Claus Christmas tree Amasung Christmas Ki Yapa Pausel Piba Banner Kaya Mapam Kayada Tengare Christmas Bu Taram na Okpa Oina Yumtong Kudinda Star Amadi Laiting Maiki Amarum District Asida Tanare, Mamangi Sahida demonetization Lake Kibadagi. Kunjasing na Kutong Sata Mayok na Kibadu Hanak say Asida de Miam na Port Chay Lebi Sang Hangat Lehaina Port Yolibusing na Suponduragli. Sivasana Manipuri unit Kimio Kungamana Sawa Kangbu Amana, the leader Satuna Penwa agreement, the Yauri Warus in Kangalu Haina Taxilugadori. Hiramasiga Mari Lenanga si Babu Prada Leva Sivasanago Pista Paumising Unabamada, Sivasana Manipur State Unit ki President M. Tomina Pongdo Kibada, Manipur Miamna, Prewa Agreement Matang da Langtak Naba, Amagaloina na Kanging Migia Pam Lady Basi, Center the Lady Sivasanagi MP, Kunga Humdoida, Akanaba Yang Sangbina Bataxiluragani. Prewa Agreement Matang da Congress Amadi BJP na
blame game tongna leibiganu karigumba framework agreement na pamda thodok sing tholabadi madui daita BJP amadi Congress na pugadabani BJP ki lusing masing Bharat ke president amadi interlocutor oiba RN Rabina yauna framework agreement ki matang da phongdolibo wafam sing amaga manadabana awano pok Bharat leiriba praja singda nuksinadaba kaya tholakpa yai haina su mana phongdoki Ramnath Kovindna athuma tamda shanti puraktana waro shidama purane masima tahina man haire ado nakalamromda RN Ravina haiba peace accord si karma matamna loidoino haibi haibungam debu hai masiki potsi yamna koini head and tail laitaba aduga Central Labour National Democratic Alliance government sisu amana ngangba amana madugi amu ona tainabda mu ngangba siku mayam sarak chahingna ba se masumaina sum thambi ba sina awang nongpok lamdamgi tongan ba community mayam si nungsina da bai changsi nom sungwang khalakna masigi thoning da ba thogdo am thop taragadi BJP amadi Congress na masigi daita pugudam Lali batang tareta Thangaiban United Club na sinduna Nisa Club ki sanglin mamangda framework agreement ki matang da pangthok kadaba miyam gi ubawakat mifam da Thangaiban Kendra Development Organization takdona mapung phana sawat kani amadi saruk yagani hana takdo ge General Secretary ke Dalin Kumar na promising da phangdokre Thangaiban da liba takdo ge office da pangthok ki ba paw gi mifam adu da ma makata na hai ki bada Manipur gi apurma saktam kai bi yaroi haibasi takdo khakti ko ba kholaw nate lamdam sigi miyam gi kholaw Maram aduna framework agreement ta yauriba masak sing Manipur gi miyam da atubu matam da mari leneba sing na khangan gadabani nagagi isu losinna na bahona bada atopa jati kalup sing da solak pa yaba thabak sing tak dona yaba ngamloi maram aduna nomin asida pangthok kadaba sit-in protest lamdam masida leiriba miyam na su saruk yabi haiki Masinta lepaga pangthokadaba sit-in protest si takdong sawut chabani changsil laiba sit-in protest da akoi rajniti gi khenaba thamdana akoi masidi akoi gi purgi oina Manipur kaibi yaroi habasi common agenda oibni seida sanction minaduna protest asi yaumina si habasi ngasai ai khoina thangoi praja amadi Manipur praja gi mafamda takdogi makedagi appeal tawjari Atake Sangai Festival ga mari lena lakiba Bangladesh Manipuri Kang Federation amadi Integrated Manipuri Association in using saga saminari balu singna ke sampat sanglianda harau tayam na okre ifsagi maketigi larik amadi polam kaya khudol tamki Women Antecedent Development Organization kyam gai Muslim na thasigi amadagi hauna mayai ka basinjak thingbi khongjangi manung channa lambigi nak yata leiriba asong masing sengdok pa hokre organization asina mayai ka bayon pham chafam kaya thingmagi khongjang changchiliba asigi makha tarak po oina laliba tang tarada kyamgi gi makha lekai de leba community hall da miyam ya sobum masu pangtokani mifam asina Manipur ya pun basaktam da singnar pa khudimak thengnamina na ba phep logni hari Kuding makna asiguma mifam asida saruk yabiu amadi anti social elements sing asibu muthatna ba hotna bada kunna saruk yamin nasi haiba famasi phungdok sari Cooperative movement asi awang mathak ta lehna na ba mari ne ba ministry da khangan badagi cooperative ki ho hengat pa yana leire haina cooperation minister nyamsa ki gena cooperative society ki development ni matang da ngasi ibu yama sumang lila salian da khana ne mifam da haikre Manipur State Cooperative Union ki Managing body na sinduna pangto pathor maduda MLA Olukoi Corporation ki Principal Secretary J. Sri Ram Thanga Manipur State Cooperative Union ki President L. Tompisa Corporation ki Deputy Secretary K. Bono Yauna Miyoi Kya na Saruyaki MLA Olukoi na lamdomasigi Miyoi Kya masa ki haithoi singthoibe kya leirabasu madubu uthoknanabagi sakti leibana ngasi phawba Madubu Thoknanabagi Sakti Leitabana ngasi phawba ari amada leiri haiki Minister Nemsa Kibgena Cooperative Society Singi Tobu Yaba Thabak Sing Chapchana Thabak Sing Pakalagani haiki Proposal si for among si yang padina jari gani appointment review hain ina chithi igakpa the government ki office quarter ammasu leiram drapadina asi darkar lebagi yahna proposal thabat kani haiba ma nasu pambi gani haiba wari chi thambi haiba si bayam da law thok ningi ekoi government da chithi su phangre ekoi ki department na NCTC da reply bio haina atu boda dibani adu Hosik Manipur ki miyam na tangduli tata phibam ama leiriba si political party sing learning like soul
Furup Kaluki Kenaba Tamdana Miam Yapunbagi Pangalna Manipur Convenacy Haina Manipur People's Party na Pongdorli. Hojik Maruba issue sing Framework Agreement ILPS na sing basang chiliba khongjang da MPP na mapung phana sawat kani people masda Manipur da laidiba political parties sing civil society organizations sing amadi punamakna amana abu hunaduna leibagi matam natre framework agreement da kari yauri haiba ngasi phawba Manipur miyam da khangan daba haibasi MPP na yaning de hari hoje pawgi marak thana tena brem ta lominas bottle da halaga yuli ising kudimak mineral water nate amadi mineral yaw nate mineral yaw haragadi nutrition fake ibra haibidu level yingbiu sodium potassium magnesium yaw ising chang nai na thakpasina chakhau kidney heart amadi brain memory phagalali haibasi medical science na phongdokrabani haiba mineral sing asi yes with added mineral acidity yawri India gi ahanba national awardee government of India na piba silver dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact to view Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soglakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiyu. Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagidamaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thampi. Manipur Miam gi nungairaba pau Sky Hospital da world class international cardiology ki khudong chaba lejare operation togdina device na heart ki ahoba memba Sky Hospital la sai ani gi mamang dagi mai pang na pakthokna lakni RBS ki amasung Sky Hospital ki kusam naraga labiba December ki tang 13 ta angang singbu device na heart ki ahoba memba ki operation pakthok sagani OTM sung hospital charge free oigani akupa maru gi damak Sky Hospital gi reception ga tanabiu Hojik Break matungda makataba pau pizari Tidim lambi siyamba maram oiduna haukiba tang ani dagi Bisnupur gi district ki tongan phamsing da ISTV ki tongan program sing miyam da yengan ba phangkhidre adu bungasi dagi hona mahuk sagumna program asi ISTV program sing yan ba hokre adu lambi asi sem mapung phana loidriba phawbadi cable line sing network asigi program sing jangan bada khudong chadaba khara mayok narba yai masida miyam na waru bidana ba Bisnupur district ki manung da leiba cable operators sing da khanganjari Hojik makataba pau sing pizari Theatre Center Manipur madi Manipur State Kala Academy ne punna sinduna ni punipan suba short play competition for creative directors 2017 ngasdagi MDU da hokre sangin nata academy New Delhi gi biyeng mak tarung ni sukna pangto kadaba short play competition adu hodopagi thoramda Manipur Pollution Control Board ki chairman L Radha Kishore Theatre Center Manipur gi president Ware Panabana Maru music on saruyaki Manipur Pollution Control Board ki chairman L Radha Kishore na matam gi matungina hongma kya laklabasu ipaipu sing na chanaramba culture bu mahandana na ba punna honaminasi haiki Masih ada orang ibu ayah si saya kaya selalu saya lebih kaya maduri culture sih maduri kahar sih kena tersian macam thapa pera madu thapa pun mereka aisi jati saya orang itu saya ekoi identity dia itu aku bawa boleh ni hanya yang penjaga Manipur Sarkar ki MLA taraga ni thoi de piri ba parliamentary secretary ki phamsing ase leitre invitation card amadi pause singda parliamentary secretary habi ki mathau tadre haina Manipur High Court wakatuna PIL thangaluba RK Joysanana ngasi Manipur Press Club ta pangto pa permission ka unabada phongdokre mana makha taraduna lisingani taratret ki megi tang mapanda Manipur High Court ta PIL ama thangalakhiba sarkar ki makete ki affidavit thagalakpada parliamentary secretary trani thoi asida
Tangkak ani thokna sayes ge July taraga tareta parliamentary secretary taret amadi October kunga mangada parliamentary secretary manga lokthok le habigi notification thokrabani makhatana parliamentary secretary sing hablak tanaba Manipur parliamentary secretary appointment salary allowance and miscellaneous provision act 2012 Mutatri Pava case Satakigani. Mana Makatan Hakibada National Highways Singi Pibum Amadi Economic Blockade Tobusingi Mayokta Takiba PILG Raisu Atubatam da Tork Lagani Haki. Blockade ki Raisi Singna Raihata Tasala Tamaroya. Tanning a ride. Let me see Fazana same with the Bani. Tomsi Fazana Saga the Banana, Isalamaga Raya, Tasalamaga, Tokut Toro, Shaman Doria, Sahan Doria at home, screw relation of the Indoria. Judge Singsina. Aduna never High Court ki judge who kill me am Chalace. Manipur High Court ki record Magi history the lake of doing a case, record a moina. Full bench na Pamba case. Yanan situation case. Manipur da Sangai Festival lo khrabagi matung da yumthang nariba state Nagaland su hauzik haukiba December gi tang amadagi hauraga Hornbill Festival Kisama Heritage Village da main center oraga main venue oraga pangthokli ngasi marini subanumini hayeng mangani subanumina si Manipur gi minister na maru oiba akogi chief guest oiduna pangthokadori akogi masigi mangona ISTB gi team akogi Kohima amasung masigi akoibada leiriba akogi festival pangthokpap sangda thongduna leire Hello Kishore-san miyam da light oina miyam da uhanjage Hello Kishore-san Hello 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 ngapigani akogi signal si kitang mapung phana phangdabadi pause phano bangamdre makhataba pau pisage aduga amuk Kudong Sabal Irgidi Signet Pangadi, Kohima the lifeline, Lozan of Honazagi. Real India Group Kobus the base of Walanai, NGO Group Amada, Muekea Pasha, Tunction Halaga, Real India Group Kilusing Basing, Lotun Lake Hari, Tunction Kiba Pasagi, Matam Surapatagi, Pasha Pitok Katapamatam, the Lusing Basing, the Lot Kibasina. Branch manager sing da awaba kaya mayok na lehaina ngasi Manipur press tap ta pangtopa publishing ga unaba the group asigi staff waheng bam sanalai mana haikre nakon organization tawkibani nakhoi da akhuna saving tawbani nakhoi da thamgibani akhoi adu da khangde haina police pok thare ayum sida adubu awabadi macha masudidi aigi kasu leijadraba aigi khungam da surga nomjaba imung manung hingjar pasida asagi lau yeri phau phana ba thorpa sumba ikai be yabal ba ijit mama mayama sumana khadong thibja adu matak angoda threaten je tawre ba mayam sina mayam asumba da ben se amtang thigat piraga makok thongba sing du amtang khotpiraga asumba haibado amtang purap tawbiu haiba sine na hajani si mayam da Madrasa Modernization gi Oza Singnam Sinduna Thambiri Haina All Manipur Madrasa Modernization Teachers Welfare Association na Wakab Board ki office so launch kre Thas ki tang mapan ge hing nongyai digi pungkun ga mari gi general strike chathargani haina lauk thokre Association gi Vice President Muhammad Abdul Jabbar na hakibada MOBC na Wakab Board implement torbasu Oza sa mag yankhai gi regularization gi process ti nam Sinduna Thambire tha tara gi tolo pithok tabadagi Mudugi matang da CEO amadi chairman gi matak ta thas gi tang mapan phawba gi manung da action lokatrabadi tang mapan gi ahin nongyai dagi pungkun ga mari gi general strike asi sathagadabni haiki gi matungina tang kun tha phawda government asina step local ta bataragadi koi khongjang changchan gani na hai gi badu gi makha tar pa han bo khongjang oina koi ngasi woko bot ki office asi launchel labani makha tar khongjang oina koi gi lagliba tang mapan gi ahin nongyai dagina tang taragi ahing nongyai phawba Manipur pumbagi oina ban ekoi lauthokchari Kadana mayai ka basinjak muthan na basang silapagi saruk am oina ngarang numida warang Bisnupur district ki manung chanba Bisnupur Makhalikai ward number 5 ta drive chathabade mioi ama yungau liter tarak ni pan ga kona na phare drive adu Bisnupur district committee amadi ward number 5 apun mamaira paibi lup ka punna sanction khibani phagalaba yu amadi mioi adu gi mathakta ain gi oiba thabak lakhut anaba Bisnupur police station da sinaki Tungda OC amasung exercise yauna police station mamangda yudu haidoktur mahankre Thawal police na mioi amadagi yu liter chomagi yankhai su phagat le hari
हौकिब नवेम्बर कुनग मापन मियोई खरना मिनुंगसी खंगदना युमदा हलकपदा खुराई सुबम लेकाई वांखै खुनौदगी मंगसाताब मोनी मेनकादा एसिड हाइजिंदुना खुदोंग थिबन nganduna rimsta hojik laket nariba sida social welfare minister nemsa kibzenna satuna laket naribi nupi asida selge tengbang pibagalonena minister na makhata na phongdo kibada thodok asi tholiba miyoy du matik saba dandi phangani thodok si manipur da yamna tangna thop oibana yamna hakchinna lumna lowi haina phongdoki yamna tangna thokpa thodok amani ain gi matung inna maran to ba mi oido dandi phom thoi pisu pirakani aduga mateng pangba yaba man sarkar dagi government dagi mateng pangbigani thodok asi yamna condemn towi asigumba acid attack thorak pa haiba si matung da su thorak taba oirasunu aduga yamna laibak thibani Kanglipak Thopalop amati Mera Paibi Action Committee anin sinduna uripok tondonsna school complex to Ram Krishna Mission Private School atopa mafam mamada hongdok ko haiba dabi tawraduna Sakhi Devi School uripok mamangda wakat mifam phamkhre tongan ba wahi thaba play card sing sizinaduna phamkhiba wakat mifam aduda uripok kendra ex MLA en Nodia San hakibada mamangi sakana ngami habigi matagum tondonsna school complex manungda sakiba school asi atopa mafam da hongdok khigadabani anoba sakana su tabidrabadi sarai henbagi khongjang phawba changsilakani haiki Krishna Mission adalam chawi puthok pigo hena pathok chawthokpa yai asidana hani do koi ri amona pubirao haiba jiwai aduga karima sarkar sina ayumai koina sumaina hau jauja kayara tawrbawa thawoi bidrabadi aikoi aidi sara embe khongjang ai samang lit tawrga sara me khongjang bawa changsilakpa yaba adumba phima mama leire Kabui Dharma Sabha Manipur Sinduna Kabui Salang Mai Bening Sing Thorom Ngarang Surasampur District ki Manung Sanba Kopdan Community Hall Loktak Project pangthokre Thromadu da Lubasigi President DL Kabui Khulgi Khulakpa di Namsasung Kabui su saruyaki Thromadu da Sanara Bakhang Ahi Kayana Kabui Salang Mai ba amasung Khambat Hobi matang da wa kaya ngangki Thromasi hodunagi mangoinana Moirang Thangjingda haikalekat tambaga loinana Moirang Ningthogda su khudol tamki Ziribam ki Dr. Sonasan Sarmada Maral Siduna Ziribam de transport tau thongna ba hona ba thong yaning da ba phongdok tuna Ziribam da leiriba sa singna Babu Parada leiba Immuno Gas Agency mawang da wakat khongjang sanction kre Dr. Sharma Pukchel Sengba Dr. ni miyam gi mating yamna pangjaba Dr. Amani Hari Asa Ziribam ki supervisor Wediba M Anitana Dr. Sunasan Ziribam de leiduna district asigi ana layengi thabak phagatna ba angam bathak to hona duna lakli maki mathakta maral ke apisinduna transfer to hona hona ba si yaningde miron binupi sing Dr. leitabana laira ba miron binupi sing da asa sing na hakshel ge thabak lokar pada Dr. Sharmana lamjing lamtak piduna hojuk phawb lakli bani maramaduna mari lena ba authority na mahak puziri ba amde loktok pa yaroi haki na ba asa oi jabanina asa sing di gari gi problem si su yamna kan tawi solution serma si sebab dagi seven si asanya ma Amromda Dr. Amada Sumaran Kangdana Maral Sirak Patong Dr. Z Sunasan Sharmana Kana Yaning the Fongdokre Masagi character for Sokpa Maral Amasirak Pasi Labak Tibani November Kungamapanda Hospital Toki Irang Aduga Mahaka Mari Lenade Numit Aduda Mahak Boro Bekrada medical officer Glodina official of Kongsat Amasaki Miami Seba Toduna Lady Dr. Amada Asumna Maral Matung the Amona Tanzan began hiking. I Matata see delegation sings अमरों में मसे याजनिंगे अलना मगे मतुंग जुहिना तुम को ने सेवा तो वो मनना वा असुमान खंगना लाम ना से तो प्राइमरी स्माइल एप्लीकेशन तो भी से नहीं माके दे या थमो सुनने मशीन मतुंग दा मन तो भी जना वा माके दे हमारा मुझे जरूर प्रकाशन अदो मरी में यूनिवर्सिटी से ना हमारा मुंडोक से Gram Panchayat ama mai pakpa amadi mapangan kalan mahibasi rajnitigi ithil sangdaba amadi rajnitigi khenaba thamdaba mathau tai haina Rural Development and Panchayat Raj gi Minister TS Bishojana Langmaidong Dramatic Union gi hol pangthokiba yanglam kendradagi mai palakpa jila parishad pradhan amadi ward members opagi thoromda haikre Toromadu da yanglam kendra gi MLA Dr. Radheshyam yauna miyoi kyana saruyaki
Minister Bisojana Makatan Hakibada, Pansayat Ama Mapangal Kalhanba Amadi Matokaram Mai Pahanaba Puna Tabak Tomina Batangai for the Haki. Tasingna Pansayat Havasi Yam Namaru Badu Yam Luba Quena Baraki Wena British not Hado Momatam Dagi, Quadiki Sakutpa, Lebak Owen by Havasi, Kuki India Bharat Sarkargi Pandamne. Harita political difference Tambayaro. Kadri Matamda Magi Lan Chuknaba at the Honasani, a Kushudum Tauri. Adu Karam Matam the D, MLA Su, a Kuki Yanglem Kendrick, MLA Wegre. Adu Miam Nasu, Madi Nunsi, Madanunsi, they have not one at Tamaga development give a tongue that they put upon a Saminaka Tabak Dogadi, a quick Kendra, so Tabalak and have a say, I get Jetba, Tamdaganimanga. Consultation on human rights violation and AFSPA have hiram the normal over Kananabagi Torom Ama. To meet Brazom area Sip Amasung Authority Sandil na Sinduna, Sandil District Purum Sumbang Community Hall Dang Sipang Tokre. Advocate Rakesh Totam Resource Person Oina AFSPANA. Prazamiam the Pirba Kutung Sadabu Singi Maramda Wanganki. Toromatuda Coordinator CSDY Vico, Chumang Bilesgi Chief MK Ismail, UCCG Associate Professor N. Solomolsu Saryaki. Community awareness program between the government and the public relation have hiram the Nomagi Oba Miam Giwakal Taminabagi Torom Ama. All Sora community leaders Puram Sora the Sinduna Sora Bazar the Pangtokre. Toromatuda MLA Y Surchandra, Kaksing Jila Prasad Upadeksa, MD Nazimuddin, SP Kaksing W Singhazit, SDPO Kaksing TSB Desorzit, Irengban Gram Pansayat ki Pradhan MD Wadur Rahman, Amadi Kungang Asigi, Sangnari Bamiyo Kya Saruyaki. Toromado the Wanganguna SP Singhazina, Sora Haribalam Damasi Miam Namayai Kabani Sala Lole, Amadi Yole Haina Manipurgi Miam Hainare, Police na Hangurabasu Mamang Takta Toromani Hojukti Yondre Haina Pungdui, Hiramasda Kudimak Miam na Kangba Wapamnina, Brazas in the Puxel Sing the Tabak Tobiu, Police na Pana Tabak Toning Baleregasu Miam the Puxel Sang Dragadi, my Pakloi Haki. Mana Makataraduna, Soragi Miamna, Puxel Sena Mating Pangani Haideba, Haibigi Tazaba Pirabanina, Kudak the Gihona district, Asigi Polisna, Packet from Tokpa Tabaxing, Packet Pahogan Haki. I couldn't Panatabak in Baleregasu Puxin, Dragadi, my Suba Power. Dicti, Lorima Puxin, Mating Pambi, Haibirabina. At the gate, I could the Su, Anagana, a psychic proxy, the Lolike, Polike, Pops, Pipi again, Hailabanina, I quite. Nasi ke kudat tagi, apa polis ki, so apa kita foto pathabak adu tam jarge hai besi macam kam jarge. Manipur da sanga sing da sathri pa miyot mine gi matang amadi Manipur ge sagol poni ning thinangak senan bagi matang da thangat kiba PIL amagi sumoto case ki hearing asi High Court of Manipur da sathakre. People's for Animal Manipur na thakiba PIL adugi ngasi hearing da court na Manipur Sarkar amasung veterinary department sanga singilepham district khudimakta thina sambina na wafam panki marwaina effective implementation of prevention of cruelty to animal act 1960 amadi masigi rules nga na satabagi matang da PIL asina PIL asi thakibani loina sa san singidamakta Thangatpa PIL su ahanba ori amaromda Manipur Pony Conservation and Development Policy 2016 asi thabakta onthoknaba wafam thambaga loina numidang da sa san singidamakta State Veterinary Hospital da OPD amadi IPD thambaga loina ambulance ki service lainanabagi wafam su court ki rai aduda palli. Socio-Economic Development and Educational Foundation na Ketrikau Kendra da labor class 10 thagada meheru singi oiba tha anigi free coaching class amanga sidagi Irilbung High School da hokre. Surasanpur dagi Sugnu Taba kilometer kunga taruklom sang balambi asi November gi tang kunga taruk dagi semba hokre hari. MLA ZS Hopuna lambi semba gi phibam yengsinkre. The Ministry of Skill Development for Poultry Farming in Manipur has the training program amongst the Central Agricultural University College of Agriculture the Hokre, Hodopaki Thoramda Kaugi Director of Research Dr. C.A. Srinivasa Murthy, College of Agriculture Dean Professor Z.N. Laisam Yauna Kaugi Professor Kya Saryaki.
Manipur da music composer amadi music po pamjaba singi oiba progressive composers Manipur ko lup ama semkhre lup asigi president oina RK Birendra Zait general secretary Naurem Jiten Kumar Maiti bukhankhre Manipur press club ta pangto pa pawgi mifam amada ano lup asigi executive member Z Hamchandra Sharmana music composer sing amato oina punsinduna Manipur gi isai nomai gi phibam phagatna ba honaba music composer sing na thengna ba khudong sadaba sing lup asina mot sinduna thengna ba loina isai nomai gi lamda kathokna ba sing bo ikai khumna ba utpa thabak sing pangthokna ba lup asi semani makhatana lamdom asigi music composer khudimana lup asida yobiyu hari ai tungda tholaka dabda khoina Manipur da leiriba music lovers ade mamadi isai sakpa haidi hiram khudimukta isai ge mari leinaba singi damakta koina talent hunt achouba sing composition competition na chingba achouba mayam ama tobugi pandam leijari koina masi anakpada hairiba khwaidagi nakpa matamda khwaidagi tenba matamda koina hujagada singdadi workshop tauba adagi ahlaman honor tauba haidi ahlaman in the sense koigi ojaguru han isai nongmai tobirama ba sigumba singsini adu khwaidagi thubada sisingse koina paikhatsage haibagi pandam lei Lilong Primary Health Center ki nong saba building athuba matam ta losin binanaba hospital development and the construction committee number linabasngi pungning chingshili hojik leriba building asi nong yubna silingi saruk sing soktuna doctor nurse amadi anaba sing da khudong sadaba kya mayuk nalle center asi kendra mari ki tanefam Lilong bazar manak ta leiba maramna layeng balakpa mi masing nong nong hengalakli primary health center orabasu community health center amagi thakta madudagi tadana layengli center asi upgrade tobiu hari Nasa iyo pung nipan makai kre halak pada Impal West District ki manung san bakon uzam lam khai da bom ama pakai kre thodok aduda asok apan di yaw kide pasoi police na thodok asigi matang da tigat pa hokre December mapan da pangtok da Miss Manipur gamari lenena IMC amadi Miss Manipur organization na hapta kangjibung gi amora kai sing sengdokre lamtu seng badu da atho hen tanaga da ba candidate sing su yaw ki organization singi Organization asigi manager Soniana Miss Manipur ge saruk amo oina ngasigi thorom asi pangtokpani hana paudam ki Hozuk makata na sanabagi paulo bisi Sana bagi pau pijari. Lagliba January tang tara truktagi kun phawba Andhra Pradesh ki Kurnool da pangthok kadauba kun suba sub junior national sepak takraw championship boys and girls ki Manipur gi regu amadi double event ki team semna bagi damakta trial selection ama lagliba December ki tang taruk ki ayuk pung 3 taba matamda amsuk hangangi sepak takraw ground da pangthok lagani akupa marol all Manipur sepak takraw association dagi khanglaba yagani hari Impal East District Football Association na thorok pachero lamagi matungina All Manipur Football Association na thokiba memorandum amagi matungina All India Football Federation da ming thakinawa Impal East District Football Association da affiliate toba football thokpa club amadi academy khudimakna lakliba December 3 phawbagi manungda renew tawnarba khangali masigi matung tarakpa wakat amata association asna lawro hari hosu makata na sanabagi paw boyaning thojam da bi phangbigani Manipur State League participating team forum gi resolution ki matung ina sahi sida pangtholiba taranitu shaba Manipur State League ta saru yadabagi phirep leina security gi akanba section thorang ga loinana thasi gi tang ahum dagi Imphal gi mapal kangjibungda khumukcham ingwasa sing memorial trust sponsor tawraga All Manipur Football Association sinduna pangtholiba taranitu shaba Manipur State League ki makha taba match sing sanaba haukraba matungda ngasi sanagadaba match ki conduct tawgadaba official sing matam sana sanabungda laklabasu Dem Rock Sengmai amadi nako nambun mapalgi sanaroi amadi official sing amata ngasi match sanaba lakhidre Taranitu shaba Manipur State League tournament conduct rule number 12 gi disciplinary committee executive council na lawkhiba clause number 2 gi matungina match sanaba lakhidaba team singi mathakta silli langiba singna kari action lokhut kaduri silli langiba singna thadorpa fixture gi matungina di hayeng nungtil pung amata amada em khaba mamadi nisa thangmibanga sanagani Nupa amadi nupi tennis sanaroi yang khairom da saruk yaduna ngasidagi lampen part officer club ki tennis kota All India Tennis Association gi mieng makhada All Manipur Tennis Association da sinduna sahi taratuk makhagi nupa macha amdi nupi macha gi mata aita super series tennis tournament hokre
था asigi tang nipan phawa pangthokadoriba tournament asigi ngasi ahogunumi ki sanakhiba nupa masagi singles ki match singda Assam ki Anchit Gogoina Arunes Borabu set ani sino taruk ahum da Manipur gi Neeraj Thokchomna Taja Bawalabu set ani sino taruk ahum da Ais Busanna Harsha Parabu set ani ama ani taruk mari amadi taruk ani da Indra Balamna Bandebu set ani sino taruk ama amadi taruk amada Dattana Deba Harisbu set ani sino taruk ani taret mangada Amanna Udoy Zetibu set ani sino taruk sino da Mighty Bapiki Nupi masagi sanakiba singles ki match singda Lakshmina Khusibu set ani sino taruk ahumda Christina Lindabu set ani sino taruk sino da amadi Artkarna Wai Agubu set ani sino taruk ama amadi taruk amada Mighty Bapiduna mathangi round sangkre They will be able to play some better or more bigger event like national series, nationals event, nationals, and after that the boys can play the junior Grand Slam titles also, and for girls they can also participate in the bigger event like ITF Women's or the WTA also. Tim Mangana Saruk Yaduna Ngasidegi Kumalampang Artificial Tap Ground Kumapal Suba Junior Boys Inter-District Football Tournament Hokre All Manipur Football Association Sinduna Pangtholipa Tournament Asigi Ngasi Ahobunumit ki Sanakiba Mersa DSA Kaching Amadi Impal West District Football Association Goal Ahum Chanaduna Draw Sakre District Sports Association Kaching ki goal singadu W Sadananda N Surajamadi WTS Kumarna Merski Taramati Suba Yankei Suba Madi Mariputare Suba Minita Sankiba Impal West District Football Association ki goal ahum maduna MD Arsad Y Sana Jawba madi Ais Thongambana Merski Kunmari Suba Yankei Manga Suba madi Mariputaruk Suba Minita Sankibani District Manga District Sports Association Kaching Impal East District Football Association District Sports Association Bisnupur Impal West District Football Association District Football Association Thawalna Saruk Yaduna Pangthok Doriba Tournament asigi ngasi ahubunumita All Manipur Football Association ki President S. Sanatomba, Assistant General Secretary L. Jyoti Moiroy, Impal East District Football Association ki President Sulanjoy Su Saruyaki. Hayeng nung tilpung amatabada Impal West District Football Association namadi District Football Association Thawalga Sanagani. Krida Bharti Manipurna Sinduna Tha Sikitang Anidagi District Mangagi Team Tarana Saruk Yaduna Parsemar Parade Ground Sathariba Ahanba Governors Trophy State11 Mungna Kangjegi Ngasi Sanakiba Ahanba Mesta Thawal District Team A na Impal West District Team Ebu Panjal Taret Anida Mighty Pikre Match Sasida Mai Pakiba Thawal District Team A gi Panjal Singadu Ajay Ais Dines Amadi El Zonina Panjal Ani Sanki Atopa Panjal Aduna Ki Ais Aruna Sankibani Match Sasida Mighty Kiba Impal West District Team Egi Panjalani Edu I Prasanta Madi Sawana Sankibani Ani Suba Metski Sanakibadana Bisnupur District Team B na Thawal District Team B bu Panjal Taris Sinoda Mighty Bapikre Bisnupur District Team B gi Mai Pakibaki Panjal Singadu Ki Ais Amarjina Panjal Ani S. Joy Kumar N. Kunjabi Kiran El Sanatoma Madi Baikomna Panjal Amamam Chanduna Mers Asi Mai Pakibani Sathariba tournament asigi hayeng hanba semi-final match ta Thawal District Team A amadi Bisnupur District Team A ga nungtilpung ani tabada sanagani ani suba semi-final match nungtilpung ahum tabada Impal West District Team B amadi Bisnupur District Team B ga sanagani Nagaland Pangthokliba Hornbill Festival gi aikoina miyamda live oina unjagadaba thoromadu technical gi problem leibna maram orga signal mapung phana phangdabana maram orga aikogi pizariba pause gi manungda mapung phana uhonba phungjagidre hayeng mangane sanba numit amasung mogi
tang manga su oriba asiguma numit asida Manipur gi Chief Minister na subguest ona pangthokadorba asi ISTB na miyamda exclusive lab oina wanjana ba hona jagani ngasi miyamda lifeline lobada technical problem na maram oraga phangan khidaba adugi damakta ngakpigani haina ISTB gi makai degi ningsingjari hauzik makatana ngasi noma gi okiba ainga sama sung nongjugi paw lobisi ngasi gi waikhe bai ngasa gi pawda ICAR lampel party gi pirpa pawgi matung ina ngasi gi khwaidagi sakhiba Celsius degree kulumdoi dasmik ani khwaidagi ingba Celsius degree tare dasmik ahum nuksita yawa ising manil gi sang ayukta sada marputara manga nuktilda sada nipu manga oikhi ngasi nong sukite Dulu sila puta moro iba paw mo kana lobisi UNESCO na World Cultural Heritage gi saruk amo oina sakang na ba Manipur gi nat sankirtan bu mari lene ba singna sakang se pibi na ba takshil lagani haina Manipur gi governor Dr. Nazma Haptullah na phongdokre ILP की बिल पास तकनी हाइना सरकार ने दिसंबर की निपान फावगी मनुंग द थाजबा पीद्रबदी खोंजन जंक्शन गनी हाइना जेसी ILPS नम चीफ मिनिस्टर द मेमोरेंडम पिशन खरे हमदी बीजेपी की थौपु बखरना एमजू की प्रेसिडेंट की मथक आइन की ओबा थपक लौखलगनी हाकी बो वाफमबु एमजू न सबसाना थेंगना बो वारेप लौखरे होजके दी ISTB ने पिजबा पाव मतांग जलोशन जरे यंग तागिरि बसिंग अमकन खोंजन